ꯂꯩꯈꯤꯗꯕꯒꯤ ꯆꯍꯤ 12 ꯁꯨꯕꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯌꯥꯝꯅ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯥꯋꯔꯁ ꯑꯦꯛ ꯂꯧꯊꯣꯛꯍꯟꯅꯕ ꯈꯣꯜꯂꯥꯎ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯟꯈ꯭ꯔꯦ इसिंग इचाव अमदी लैंडस्लाइड न सोहलबा मणिपुर यावना स्टेट तरुक्ता सेंट्रल गवर्नमेंट के शेयर ओइना स्टेट डिजास्टर रेस्पॉन्स फंड की मखादा लुपा करोड़ 163 लाख मरफू काइथबदा अयाब पिखरे यूनियन फाइनेंस मिनिस्टर निर्मला सीतारमण लुपा करोड़ 100 हेन चंगना साबा पोलो कमर्शियल कॉम्प्लेक्स मसंगा खरे इम्फाल वेस्ट की कांगसुप्तगी लांजेन रखिबा आईडीपी सिंगना मसागी खुलदा चंगलुबदा मफम अदुदा डिप्लॉय तौदुना लैरिबा सीआरपीएफ पर्सनल सिंगना सेफ ओइदे हाइना तालकपदके ngaihak उंखटनाबा थोकलुरे खुरमजरी ISCOM न्यूज के मणिपुरी पाव मियंग ताबिरी पुमनमक पुतराम नोकजरी हौजिक मपुंग ओइबा पाव सिंग पिजरी मनोरमा मेमोरियल चैरिटेबल ट्रस्ट बामोन कंपू अमसुंग अपुन बलोब मणिपुर अनीना सिंधुना लैखिद्रबी थांगजम मनोरमा चनुगे चही खुदिंगी पांगथोकपा मनोरमा मिहट के निंगसिंग थौरम ngasi चही 12 मपुंग फाखिबगा लोइनना लैखिद्रबी असिगी मफमदा मियामना हाइकत लेकत तमखी लोइनना मियामगी ओइबा मिफम अमा बामोन कंपू हिरोम लैरक तोरबान कम्युनिटी हॉलदा अपुन मलुप के कोऑर्डिनेटर ओइरिबा फुलेंद्र कोंसम जॉय सिंगाखम रूपचंद्र नोंगथोंबम जॉय कोंथौजम अमदे मनोरमा मेमोरियल चैरिटेबल ट्रस्ट के प्रेसिडेंट ओइरिबा थियाम नेलबेरना मयै तंगबल लौदुना पांगथोखी थौरम अदुदा मणिपुरदगी आर्म फोर्सेस स्पेशल पावर्स एक्ट लौथोक हन्ननबा खोलाव अमुक हेना जसिनहनख्रे निंगसिंगबा याय मतम अदुदा मसागी सही 19 सुखिबी थांगजम मनोरमा हौकिबा इंग लिसिंग अनि मरिगी जुलाई की तांग 10 की निमिदांगदा फाखरगा मथंगी निमित जुलाई 18 नोंमैना पानबगे दागफम कया मरुंगा लोइनना मसागी मयुमदगी किलोमीटर अहुमलोम लापना असीबा हकचांग ओइना फंखिबनी इन्वेस्टिगेशन रिपोर्ट के मतुंग इन्ना मनोरमाबो तमथीना ओटलबा मतुंग नुपी ओइबिगी इकाई खुमनाबा मांगहनबिरगा हाटखिबने हाइरे सेंट्रल गवर्नमेंट हौखिबा सगोलसिन निमिता लुपा करोड़ 163 लाख मरफू स्टेट डिजास्टर रेस्पॉन्स फंड SDRF की मखादा सेंटर की चेयर ओइना इसिंग इचाव अमदे लैंडस्लाइड न सोहलबा स्टेट चिंग हाइबदी असम मणिपुर मेघालय मिजोरम केरला अमदे उत्तराखंड पीननबा अप्रूव तौरे हाइना यूनियन होम मिनिस्टर अमित शाह न फोंदोखरै इसिंग इचाव न सोहलबा स्टेट तरुक अदुगी मनुंगदा असम न करोड़ 475 लाख हुम्फू मणिपुरदा लुपा करोड़ 19 लाख कुन मेघालयदा करोड़ 13 लाख निफू मिजोरमदा करोड़ 12 लाख मरफू केरलादा करोड़ 152 लाख कुन मदि उत्तराखंडदा करोड़ 155 लाख हुम्फू काइथाख्रै हाइरे सिक्योरिटी फोर्स ने चथकिबा थिबहोंबगी थबकता मसाना मसाबो लैंस कॉर्पोरल ने हाइजाबा कक्सिंग डिस्ट्रिक्ट के वबगाई थंबाल चिंगयादगे माइबम बसंत मैतै अतोपा में बॉय कौबा चही 9 सुरबा के YKL सोरेपागी मियोय अमा हौकिबा जुलाई की तांग मापंदा मयंग इम्फाल थाना ममांग लेकाई एरियादगी फारे महाग लोने यादबा मवंगदा सेनखाई थुमखाई तौबा मिफामी पुन तौबा अमदि थौबाल कक्सिंग अमसुंग इम्फाल वेस्ट डिस्ट्रिक्ट तगे अनौब लानमी कया हापद चेनब मियोनी हारी मंगोंदगी मैगजीन अमगे कोनना 9mm पिस्टोल अमा 9mm गे लाइफ राउंड मरी मोबाइल फोन अनि सिम कार्ड अमा आधार कार्ड पैन कार्ड अमदे वोटर ID कार्ड अमा फगतकी नकलमरम दंगरंग बिष्णुपुर डिस्ट्रिक्ट के फोगक्सौ इखाई अवांग लेकाइदगे सरंगथेम गोबिन मैते अतुपमिंग मरु कौबा चही 53 सुरबा प्रीपाक प्रोगे मियोय अमा मफम अदुमक्तदगे फगतख्रै मंगोंदगे एयरटेल गे सिम कार्ड अमा यावबा मोबाइल फोन अमा फगतकी अमदे मणिपुर पुलिसना कक्सिंग डिस्ट्रिक्ट के उमाथेल बाजारदा KYKL सोरेपागी एक्टिव कार्ड अमा फारे फारबा मियोय अदुदी मयंग लंबम रंजी अतोपमिंग प्रेमचांद कवि महाक सही 94 सूरे कक्सिंग डिस्ट्रिक्ट के उमाथेल मखा लेकाइदगिनी हाइरे मणिपुर पुलिस ना हौकिबा जिला की तांग मापंदा
Kangkong ani panba gari kun traffic rule thugairaga gari thobagi damak detain tawraga thamki amade kangkong mari panba gari mapandagi tinted film sing satlatlaga lokthokki hairi loinana ngarang Manipur police na niyom kaina gari thauba humputaretagi chalan kakpada lupa lakhamal lising kun mathoi khonggot prangam ki hairi. Union Minister Nirmala Sitharaman lupa crore sama lakh kuntra humdoi changna saba eka 1.26 pak sauba Polo Commercial Complex ama sangakhrei Silonge ahanba shopping mall oriba Polo Commercial Complex asi ngarang sagolsan nimita sangakibani mall asida retail shop samasupna mapan yauri project asina smart city mission gi makada urban gi chokhat thorangda mangam sanba ngambagi khudam ama utli Silongi Chief Minister Cornard K Sangmana Finance Minister gi namit humni gi oiba Meghalaya khongsat asibo historic moment ni haina phongdoki baga loinana mahakna North East ki damak mateng pangliba asigi damak tawbimel khangba utki loinana Chief Minister na state asigi infrastructure haibadi lambi thong building na chingba kayada ahongma purakliba si special assistance to states for capital investment Sasi scheme nani haiki mahana makata kibada anoba shopping complex asi Silongi samgat sagat pagi haurakpa sarukni amadi lupa crore kuntramanga changna riverfront ki fajahananaba paikhatliba project asi so haukrei loinana sports tourism amadi administrative structure singa mari leinaba project sing su sathanaba hotnari haiki mall asi athuba matamda private operators singda tender Pangthoklaga sinaragani masina naha kayagi entrepreneurship amadi tourism hub ama oirakani haiba thajabat thamli haiki taramadada Silongi deputy CM amadi urban affairs minister Sonav Khangdhar health minister Amparen Lindo chief secretary amadi atai makok thongba official kaya saruk yaki Prime Minister internship scheme gi intern tawriba sing companies sing amadi state representative singa Union Finance Minister Nirmala Sitharaman na athoiba mitung amadi Meghalaya gi CM Cornard K Sangmana akhanaba mitung oiduna unabagi thoram amangarang Silonge Merit Court ya tapangthokrei thoram aduda Meghalaya gi Health Minister Chief Secretary Ministry of Corporate Affairs ki Secretary na chingba maru oiba miyoi kaya saruk yaki thoram aduda Union Finance and Corporate Affairs Minister oriba Nirmala Sitharaman na company amadi industry kaya amaga unaduna wari sabada thabak hapnanaba skill hairaga hairaba nahasingbu thibada awaba mayok nei haiba khangba ngami PM internship scheme asina nahasingbu darkar leiba work environment piba amadi mahi tamlinge matam amadi industry singda thabak tawbagi gave adu lehendaba ngamlagani haiki mahakna makataraduna North East ki nahasingna PM internship scheme asigi khudong chaba lauduna practical knowledge lahoduna career gi kaya gi matangda khanghoduna professional network samgatnaba so haiki taramadada CM Cornard ki Sangmana internship pibirakpa companies singbo thagatpa phongdoki loinana Meghalaya ase entrepreneurship food processing IT tourism sports samadi music ta potential labor state ni PMIS asina state asigi atai atopa thabak singda skill piduna state asigi economy hengat hanbada mating oiragani so haiki Indian Army na Operation Jal Rahat tugi makhada North East ta thokliba ising ichawda mateng pangkhrei Nagaland Assam amadi Manipur da Humanitarian Assistance and Disaster Relief HADR Operation gi makhada mateng pangbagi khongthang ase sangsin kibani khongthang ase General Assam Rifles North HQ IGAR NG Headquarter Inspector na Local Civil Administration ga loinena sangsin kibani Hokiba July tang tara faubada Indian Army na ising isauna sakhalaba mafam singda relief column nifu hangki miyoi lising ahum chanipan kun kan mangam ki chananaba food packet lising amaga
Jahum Hupumato Yentoki, Mui Lissing and Isupnam Alfudramangada, medical etching Panganki, Amade, Ising Bottle Lissing Taramanga, Samri Kunmato Yentoki, Makatana, Indian Armina, Natural Calamity Tolak Pamatanda, Miami Mateng, Pankigani, Loinana, North Eski Sohalaba Miamda, Leptana, Relief Material Amade, Punsik and Begitabak Sataduna, Lakli Haide. Imphal West ki Kangsup Karangda, Mafam Adudagi, Lanjan Narakiba, IDP Singna Changduna, Praise Meet, Pangtok Nanabokot Narakpada, Mafam Aduda deployed Tauriba, CRPF First Singna, Safe Oide Haiduna, Talak Badagi, Nakal Aniki Maraktang, I have Unkatna Batok Lode, Income Zalisingani Kulum Dogi, Megitang, Homdagi Haurakiba, Lan Namaram Oiraga, Lanjan Naraktuna, Sahi Ani Hena, Topa Mafamda, Saidang Dunalay Raba, IDP Singe, Yomkai, Semzinaba, Imung Amada, Lupalising Humbudramanga, Humbudramanga, Piragani Amadi Hariba, IDP Sing Asi, Tasiki Tang Taramanga Fabagi Manunda, Masamasagi Yumda, Hanzil Hangadabani Haina, Langakna, Kangalakpada, IDP Sing na Pain the Bakaya, Pondok Narakli, Yiramasiki Matanga, Kangsuki Kunza Ama Oiriba, Ningthausam Popilana, Paumi Sing the Fondokibada, Yum Amada, Imung Amadagi Hena, Labor Yaunariba, IDP Singna, Lupalising Humbudramanga Kaktana, Karamna, Singadoribano Haiba Asi, Atobo Hangama Oiri, Masiki Matakta, Langakna, Hanadi, Paka House Sabagi, Lupalak Tara, Semi Pakagina, Lak Taret, Amadi, Kacha House Sabagina, Lupalak, Manga Pigani, Hiramba Aduna, Nona Yun Sabagi, Sanpam Asi, PMAYG, Makada, Lupalak, Amalising Kuntra, Aduga, Center Degi, Lupalak, Amalising Humbudramanga, Taraga, Puna Lupalak, Ahum Kaktamak, Piragani Haina, Amuk Hirak Liba Asi, Yaningde, Langakna, Ngahaki about what Lorokpa Asina, IDP Sing the Hena, Wakal Wahan Bahabidu Oire, Madam Aduna, President's Rolge, Makada, Langak Liba Manipuri Governor na, IDP Singi Kalaga, Pakat Pam Tokpa Tabak Sing, Pakat Pio Haiki. Thana Sing Laktana inquiry Tona Mayama Togre, inquiry Tora Matung the Huzi Hairi say, Sangadaba Imung Singdo, 75,000 Peter Sangalani, Sina Bahinari, satellite mapping, Google mapping, Adudagi Tauraga Yang Pumatamda. If you Mamaka over Taragadi, Inguanama the Yum Amaka on Uba Taragadi, Madu Manunda, Moi Machimana, Hum Tongan, Chaga, Aniton, Chagra, Adu Ude, Akoi did just Imung the 75,000 Pilani Sinaba. Adugi problems in Abuzik lady is. Families with Paka houses that were burned down will receive 10 lakh per family. Families with semi-Paka house na lupa lakh taret pangani. Families with Kacha houses na lakh mga pangani na sumayin high diba. Sino matamdo da November gitang mapan 2023 da Home Department na Commissioner Home na thokibo order niya ba. Nga sin adugi order do kay dawragya ba. Si chat na bagi mahutta ngarang nahanda June gitang mga da Conference Hall Manipur Secretary ta phamma matanda sida kari haire hujikti. Yung kay nauna sagat kada mafamdo yung kay sang sagat to family sing do lupa lakh ahum ko bigani sineba lupa lakh ahum na kari yung sado ino ikay ngoy dan harba toilet bathroom bo lupa lakh ahum na kona deba huji lupa lakh ahum ni kay sado ino ba pakka oigera kacha oigera semi pakka oigera just 3 lakhs na pigani adu su kamay na pigni PMAY Pradhan Mantri Awas Yojana dagi 1.3 and then top up from Government of India dagi 1.7 piraga lakh hum se sumaina kamaina pido ina face by face naira pido da du dikhang de lakh hum na tiemaga phajagera thigera o laira imung oigera ina khun imung ara dumaina pira ni sine ichinaw singam ta tabiyo ba lakh hum na kari yum no ba khoina sadoise moina hauji pu 75 ka tang piraga akoi bu yum da handin na pataro du ko kona da baduna kano housing loan lauraga charo happy basibu ni home lai ba Tamoy am sa e bi sa ani larik tammi paduna karai digi pechana tha dori ba e Maina Chingmadagi Soklaba Inmet Lorembam Indra Kumar Ge Layangnaba LMZina Lupali Singtara Manga Tingbang Kray Like Minded Group LMZ Manipurna Zahimari Mamangdagi Lamdam Asigi Awa Anataraba Imung Kayada Leptana Mateng Panglakpagi Sarukama Oina Haukiba Me Ahum Lisingani Kulum Dogi Kanglupki Lan Namaram Oiraga Mayum Makai Tangoi On Kraba More Ward number 5 Tagi Lanzen Naraktuna Prabhavati College Mayang Imphal da Hangliba Relief Game ta Changjapam Lauduna Leirakhiba Lorembam Indra
Indrakumarna imungi awat apane henjilakpadagi sel kharada oirabasu tananaba haiduna Kansipurda migi thabak suba chatpada HST wire thengbadagi maina chingbadagi pibam thina sokpadagi hauzik RIMS Hospital gi Department of Plastic Surgery gi Ayuban gi bed number 1 da laikanaduna leire haiba pau social media da ubadagi like-minded group LMZ Manipurna ngasi ayuk RIMS Hospital da chatuna Indrakumar gi loinabida lupa lising taramanga asi tengbangduna imung asigi awabada saruk yakhre ngasi gi tengbang khongsat adu group asigi chief advisor Wangkhemcha samjai na luchingki khongsat adu da group asigi vice president Songtham Jiban Lata, Secretary Ojit Sorokhaibam, Publicity Secretary Rakesh Naurem, Finance Secretary Kunjesor Mangsatabam, Assistant Secretary Surendra Ningombam, Amadi Executive Member Birla Saram Susaruk Yaki. Kumjali Singani Kunmeriki January Tang Tarada, Wangu Sabal Maning, Machakpi Chingda Sing Chanba Chatpada, Laibak Thipa Thokdok Amada, Wangu Terakong, Gram Panchayat, Ward number 7, Akasoidegi, Mioi Mari, Lakidaba Adu the Yaukiba, Oinam Ramengi, Lehoriba, Imung Manungi, Mayum Makai, Sabikiba Adugi Matangda, Oinam Pramodinina, Yum Adu PM AYG, Housing Lonna, Sabibra Natragana, Matam Adugi Sub Minister Oiramba, N. Birena, Sabikibra Habigi Matangda, Asengba Achumba, Kangzaninge Haina, Pramodinina, Media da Fongdokiba Adugi Matangda, Ngasi, Wangutera Kongram Panchayat Administrative Committee Chairman, Posangbam Bale Strona, Laibaktiba Taldok Aduda, Lakidraba, Mui Mari Maki, Imung Manungi, Yumsing Adu Kumbi Assembly Constituency MLA, Sanasam Prem Chandragi Local Area Development Pandagi, Lopelak Animakai. Mukchangna sabiki bani haina fongdorakle P Baleswar hai PMAY gi housing loan na yum sananaba Pramodini gidi hanana beneficiary lista yauduna leiribani hairaduna sarkar gi khudong chaba adu mioi amada anirak phangba yadabana Pramodini gi yumga thangnana leiba mahaki imung manung mamhanda oina yum sananaba DRDA gi official singa loinana yengsilaba matungda thabak adu tawkhibani masida Pradhanna Paisa Lobi Kray, Hai Ribadu Aranbani, Lokibelati Haiki, P. Balesuna, Makatana Hai, Onam Pramodini accounta, Force Phase Gioina, Lupalising Nifunipal, Sanglakiba Adugi, Madunda, Lupalising Nifu, Matam Adugi ZAC, Madileka Yauna Yanaduna, Hariba Paisasing Adu, Piraki, Hariba, Paisa Aduna, Amuk Pramodini, Mamhangi, Nauna, Yumsananaba, Yumpam Tonba, Yauna, Yumgi Makong, Atay Matau Tabasing, Lesinduna, Taurang Tauribani Haraduna, second phase ge Amuk Lakpa, Sanpam Adugi Matanga, Pradhanda, Maral Sirakpagi Tawong, Yaningde, Hariba, Paisasing Adu, Laubada, Yaukibasu Laite, Uhobasu Laite, Hiram Asiga Marilay Naba, official singna, PMAY gi Makada, Nauna Yum Sananaba Tauriba Asi, Hosik Leptuna Lady Basi, Mapung Fana, Loisina Bahot Nabada, Mityang Zangbi Naba, Apple Taurakle, Amaramda, PMAY gi Makada Nauna, Yum Sananaba, Taurang Tauriba, Yumbunupi Aduna, Ulaiduna Laire, Hosik Pauba, Sabidre, Tona Yum Sabiro Hainaso, Akang Aisinda, Apple Taurakle. Makoi ani ki yum sida koina sana ba arrange tawdana fast phase gi ahan ba kap paisa lupa lising ni funipan na do adugi manungda hojiki Pramodini na lupa lising ni pan amadi sina thokre harga lising eng ni fudo GSC gi adi convener gi thang da pau phaunor kanda hojiki hoigi iba ibon sigi jumbam tholalle aduga u lairaga makoi hojik yum sanab gi dangta second geotech tawraga Kaprama Matunga second paisa, second gi fungi, and Suba phase, second paisa lae, Lava Matunga, Hosiki Pramodini account sida Changrakanda, Pramodini, CDI account the Changmani, Akanga Hising Tanner over Matunda, Pipam Tokte, High with the PU Haina, Yabirak to the Yarkota gives you how the Yumse, Sadaba Saba, Makatana, how the with the lady. World Meitei Organization WMO gi headquarter gi yang Makada WMO Women Wing na mamangi matamdagi jangsinduna lakiba khongjang adu makhasa thabo oina ngasisu Women Wing gi team singna Imphal gi akoibeda leiba hospital sing habadi Mothers Care Children Hospital and Research Center Care and Cure Hospital
Cyber Hospital, Public Hospital and Research Institute, City Hospital and Research Center sing asida anirak suba oina angang unaba matamda cesarean section tauba amasung maram sadana angang abortion tauba asi lepina ba haiduna mari lena ba hospital sing asida ai ba zerur sing makatana bisin zabani cesarean section asi tangai phataba matamda mama amadi angang adugi yaifana ba zathabani adum oinamak sathariba operation asida puksel sengdaba sel tanbagi wakalon manba yauba asi thoktanaba mayamgi thajaba manghan bidanaba haiduna hospital singi director sing unaduna ai be zerul asi bisin zabani manipur gi demographic asi imbalance oirakpa asina maitai sing asi mising asum hantharakpana mutlagadra haibagi jingnaba asi lup asina puksaba maramna cesarean section tawbadabadi nupi amana angang pokpa yagadawriba asi yamabada medical science na ayaba piriba asi ani natraga ahumdagi henba yade haiba asini maitai masing asina asum hantaraklabadi maitai masing yamsilaktrabadi india ge community achauba singa hingminnabada tangdu laitana hingminnaba ngamkhigatra haibagi akiba adu phauri masida sunatana operation tawduna angang unaba tarabadi sel hen changbana maram oiraga sel leitrabadi angang unabada khudong zadaba leire khanduna nauna yumbal punsida changsilakliba yumbalaba nupa nupi oiba makoina angang ama anidagi henna poglaktrabadi masing hantharakpa masana tarakpani maramaduna hairiba cesarean section operation tawduna angang unaba asi yariba makhaidi tawbidaba operation tawdaba yadre haba matamda khaktamak tawbinaba appeal tawjabani manipur asida senmitlon phalaktaba maram oiraga angang masing hena yokpa ngamlaroi sema ngamlaroi maning thungan ngamlaroi khanabana maram oiraga masing yamlaba phurup singna Sathagadaba family planning adugi matau tamduna masing yamjadraba phurup maite asida pansinba tarabadi ekhoi muthatpada mateng pangbani haina lawroidabagi maram leite malemgi lebak singda masagi maramdam singda yellow phurup sing masilaktuna apekpa mafam kharada masing kharada mak khundaduna leiriba asi ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯕ ꯈꯨꯗꯝ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯁꯤ ꯃꯁꯤꯡ ꯍꯟꯊꯗꯅꯕ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯅ ꯄꯣꯛꯄꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯤꯁꯤꯟꯗꯨꯅ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯩꯉꯥꯛꯅꯁꯨ ꯈꯟꯅꯗꯨꯅ ꯊꯧꯗꯥꯡ ꯂꯧꯍꯧꯒꯗꯕꯅꯤ ꯂꯣꯏꯅꯅ ꯌꯨꯝꯕꯥꯜꯂꯕꯁꯤꯡꯅ ꯃꯔꯝ ꯆꯥꯗꯅ ꯑꯦꯕꯣꯔꯁꯟ ꯇꯧꯕꯤꯒꯅꯨ ꯋꯥꯔꯜ ꯃꯩꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯃꯩꯇꯩꯁꯤꯡꯕꯨ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯕ ꯄꯨꯟꯁꯤꯟꯅꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯅꯅꯕ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ ꯃꯤꯁꯤꯡ ꯌꯥꯝꯈꯠꯄ ꯑꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯈꯟꯕꯅ ꯃꯁꯤꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯖꯕꯅꯤ ꯃꯁꯤꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯨꯟꯅ ꯈꯟꯊꯕꯤꯔꯒ ꯃꯩꯇꯩ ꯃꯁꯤꯡ ꯍꯦꯟꯒꯠꯅꯕ ꯄꯣꯂꯤꯁꯤ ꯄ꯭ꯂꯥꯟ ꯁꯦꯝꯕꯤꯌꯨ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯅ ꯄꯣꯛꯇꯨꯅ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯀꯟꯕꯗ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯨꯏꯗ꯭ꯔꯣꯝ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯗꯦꯕꯤ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ WMO ꯋꯤꯃꯦꯟ ꯋꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯦ Manipur ki Directorate of University and Higher Education gi lising makhada Thobal District ki Wangjingda laiba YK College da World Population Day 2025 palan tharam gi sarugama aina benefits of demographic divide and meets high population haibasida nomugi state level workshop amangasi pangthokre YK College ki internal quality assurance cell amasung seminar committee anina punasin kiba workshop ade hokdokpagi thoramda Thobal College ki principal professor Enaba Chandrana athoiba mithunglen YK College ki principal professor ke Ezugindrana thoram mapu aduga YK College ki physics department ki head of department Obinoy Kumarna akhanaba mithunglen oina saruk yakhi session ani thokna pangthokiba workshop adugi ahanba session da DM University ki Department of Statistics ki professor and Saratna benefits of demographic divide amidst high population growth in India duga ani suba session da Government of India ki Ministry of Home Affairs ki thabak ki potharaba Research Officer Dr. M. Manimohanna meeting demographic profiles of Manipur state haibasi asida che pathoktuna khananaina ki workshop adu pangthokpagi nungi oiba warol piraduna YK College ki Economics Department ki Head of Department and Tizendrona World Population Day isingani kunmanga palan thoram pangthokpaga iroinana benefits of demographic the amidst high population haibasida Nomagi state level workshop asi college asida pangthokpani workshop asi pangthokpagi maru oiba pandamdi housing Manipur ki context ta yenglaga naha oiriba missing hengalakliba asida
ꯃꯈꯣꯏꯕꯨ ꯀꯔꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯒꯗꯒꯦ ꯏꯅꯣꯚꯦꯁꯟ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯗꯤꯕꯦꯂꯞꯃꯦꯟꯇ ꯁꯔꯨꯛ ꯌꯥꯔꯒꯗꯒꯦ ꯍꯥꯏꯕꯁꯤꯗ ꯀꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯈꯟꯅ ꯅꯩꯅꯗꯨꯅ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯅꯅꯕ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯅꯕ ꯍꯥꯏꯕꯁꯤꯗ ꯍꯧꯖꯤꯛ ꯋꯥꯔꯀꯤꯡ ꯑꯦꯖ ꯑꯁꯤ ꯆꯍꯤ 15ꯗꯒꯤ 64 ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯁꯤꯡ ꯑꯁꯤꯕꯨ ꯊꯧꯅꯥ ꯍꯥꯞꯅꯅꯕ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯍꯦꯜꯊ, ꯑꯦꯗꯨꯀꯦꯁꯟ, ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟꯇ ꯑꯃꯗꯤ ꯖꯣꯕ ꯀ꯭रिꯌꯦꯁꯟ ꯍꯥꯏꯕꯁꯤꯡ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯆꯪꯁꯤꯟꯕ ꯑꯦꯀꯥꯗꯦꯃꯤꯛ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁ, ꯒꯣꯚꯔꯟꯃꯦꯟꯠ ꯕꯣꯗꯤꯁ, NGOs ꯑꯃꯗꯤ ꯂꯣꯀꯦꯜ ꯕꯤꯖꯤꯅꯦꯁꯁꯤꯡ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯅꯍꯥꯁꯤꯡ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯅꯕ ꯂꯥꯜꯂꯣꯡ ꯂꯝꯕꯤ ꯀꯌꯥ ꯁꯦꯝꯕꯁꯨ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯈꯤ꯫ India se ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥ ꯑꯣꯏꯕ youngest country ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯤꯒꯤ ꯁꯔꯨꯛ ꯆꯍꯤ 19ꯗꯒꯤ 30 ꯐꯥꯎꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯊꯕꯛ ꯁꯨꯕ ꯉꯝꯕ ꯃꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯆꯤꯅꯥꯗꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯈ꯭ꯔꯦ ꯆꯤꯅꯥꯒꯤꯗꯤ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯄꯣꯄꯨꯂꯦꯁꯟꯒꯤ ꯍꯦꯟꯒꯠꯄ ꯌꯥꯗꯅꯕ one family one child ꯇꯧꯕꯗꯨ two child one family ꯇꯧꯕꯗꯨ 3 ꯊꯣꯛꯄ ꯌꯥꯔꯦ India ke tu ba sistem ama lai tane India ke sistem se to kimati yaangre aduna growth population growth se ko na thingbe aba no cha 1970s 80s ho ya da ni planning na to ne to ne ni to ke ne India ke population se ya me na am nakala ne ke na ya su nakala ne su ba ba ke ni ma ne lai ba population se ki matung na saya aja ba this country ho In this country, we find it in a house in America. Federal Students Organization Kanglai Park FESOK ki ahanba founder president oiramba Ramesh Ningthaujamna manung matam sadana lekhidabada FESOK na awaba foundorakle FESOK headquarters ki publicity secretary T Sadanandana khodyek piduna thadorakpa zerol amana Manipur gi mahairoi singbo yaiphanaba amasung sothaduna leiriba education system asibo phagathanabagi damak FESOK hariba loop asibo lingkhatpiramba loop ki ahal singi manungda mahaksu amani Yamba asina FESOK ki ahanba president oiduna loop asibo himai zumbiduna mangzil thana awang bathakta pukhat pirami Manipur gi mahiroi singna thengnariba khudong sadaba kaya sing asibo mahakna kanna hotnabiduna yaiphalambi kaya ama sembirami loksing leiba mahakna munna wakhal tawduna tunglam chatki yaiphanaba wakhalol kaya puthoktuna Manipur gi education system asibo awang bathakta pukhat pirami henna pukning nungsiningai oiba amana puksel sauba mahakna FESOK ki lehauriba thaumi singbo manauda manaugum loinabiba khangdaba kaya ama takpiramba sing adubu ningsinglubada FESOK ki oinadi yamna chawba mangjaba mensinba ngamlaroidaba ahoba amadi oihore FESOK ki thaumi pumnama ki thamoida phauriba ningamdabagi maichak sing asina amatta oina ngasi FESOK ki mayai loisangda loop ki phiralbo tangkhai sing thaduna awaba phongdokpaga loinana mahaki thawaina taibang sembiba mapugi manakta ingna sikna leirunabagi damak thamoi singna awaba phongdokpaga loinana khurumjari hairi masida natana mahaki imung manungi awabadasu FESOK na saruk yari hairakle akoina maruina ngasigi thoram asida akoina haijanibadi akoigi wakhalon di victim ni Manipur ja thogli basing ase tungan ba mawongda matam gi matung ina tungan ba sabron lawraga akoi da miot minai kaya ama satharakpa Manipur praja miyam na ngasi thengnari ba awa basing ase thengnari ba akoi gi victim sing da di chapman ne habasine ba mihal khenaraga su ngasai gi asfana fake encounter da khenaraga su tungan ba magi koi gi non state na hatkera state na hatkera lehauri ba koi gi nupi angang the Zatharak Batong sing the Chapmana and Hazing internet displacement or the Basing Asiki justice Puranaba Amadi Akogi victim rights amo in a Pangnaba Hona Minabada Akoi Puna Sansan Minasi Amadi Akogi award apalai zu victim justice Pangnabagi Kogi Tongjin Sidadi Akoi Puna let Minabagi Apun Bagi Palau Malam Minasi Habase Nasiki from Foundation de Gamari Lenana
Malingbi tongan tongan ba laibak sing da education ki lamda mai pak laba kaya na punsin duna sin ba Thailand ki Bangkok ta tha sigi tang manga ta pangthok ki ba kudipan suba World School Summit ta Manipur ki Holy Kingdom School da Best School with Holistic Education Award piduna ikai khumna ba ulakhrei phidam ningai oiraba mana asi school asina education ki lamda lauriba thoidok hendok pa thodang pu sakhang laduna school asigi chairman namade headmistress ta haktheng nana khusina rakhibani asigum laba lemjaningai raba mana asi phanglak pagidamak asi school asigi campus ta school asigi authority amadi staff singalena asamba reception program ama pangthoktuna school asigi principal da hariba mana asi khusna ki All Manipur Football Association na All India Football Federation gi mijeng makhada sinduna AIFFD license course pangthok lagani hairi course asibo saruk yaningba candidate singna chalibe thas gi tarani pal fawagi manungda All Manipur Football Association gi office ta laktuna masamasagi details sing thazilakna ba cherol amada khangilakle amaramda All Manipur Football Association gi General Secretary na khudek piduna thadorok pa cherol gi matung inna ahum suba Premier League sahi asigi September thagi ahan ba sayol dagi hauragani hairi league asida saruk yagadawri ba team amadi club sing na masamasagi sanaroi singi CMS sing thasigi manungda loisinna hangdoktuna thamle haina su makhatana khangalakle hauzik ngasi nomagi oiba aing asagi pa amu pizari ICAR Lampel Fat ki Agro Meteorological Field Unit Amfudagi Pirakpa Aing Asagi report ki matung ina ngasi Manipura khwaidagi sabagi chang asi Celsius degree 39.manga oiki khwaidagi ingmagi changna Celsius degree 12.manga oiki nungsita yaba ising maninglet chang ayukta chada humudra mapal amade nungthildana chada yankhai manga oiki ngasi chukhiba nongjugi changna 0.0 mm ne Hazul silakpada maru iba pau amuk Tangjamanurama lekidabagi chahi kunmathoi subagi ningsing thoram pangthokhrei miyamna Armed Forces Special Powers eklok thokhanaba khalau amuka hena session hankrei Chawamadi landslide na sohalaba Manipur yauna state tarukta central government ke share oina state disaster response pangi makhada lupa crore ising ama sapna humpu taruk lak marfu kaithabada ayaba bikhrei Union Finance Minister Nirmala Sitharaman na lupa crore sama enna changna saba Polo Commercial Complex ama sangakhrei Amade Imphal West ki kangchuptagi anjana rakhiba IDP singna masagi khullat changbada mafamadu deploy tawduna lairiba CRPF personnel singna safe oide haina paglakpadagi ngaihak ungkhatna bathoklure Hauzik phabugi ni ISCOM news ki Manipuri pau mathang asida loisanjari miyang tabiriba pumna makpau mukahna khurumjari